ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛ ꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯊꯥꯔꯣ ꯀꯧꯕꯤ ꯅꯥꯀꯣꯡ ꯂꯩꯈꯨꯟ ꯇꯧꯈꯤꯕꯗꯒꯤ ꯃꯅꯥ ꯇꯥꯊꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯇꯣꯝꯆꯥ ꯀꯧꯔꯝꯃꯤ꯫ ꯊꯥꯔꯣ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯑꯗꯨꯛꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯗꯨ ꯄꯪꯕ ꯑꯣꯏꯔꯝꯗꯦ꯫ ꯉꯥꯡꯅ ꯁꯛꯅ ꯇꯧꯕ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂ ꯃꯇꯨꯡ ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗꯒꯤꯗꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯄꯪꯕ ꯈꯪꯍꯩ ꯍꯦꯟꯖꯤꯟꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯔꯣꯗꯨ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯞꯇꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯟꯅ, "ꯍꯥꯏ ꯅꯨꯄꯤ, ꯅꯪꯕꯨ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯏꯟꯅꯕ ꯎꯕꯥꯛ ꯑꯄꯥꯛꯄꯗꯨꯕꯨ ꯀꯗꯥꯏꯗ ꯊꯅꯝꯒꯦꯅꯦ? ꯍꯥ?" ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯅ ꯀꯣꯔꯕꯥꯛ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯃꯅꯥꯗꯗꯤ ꯌꯣꯄꯥꯛ ꯍꯥꯏꯅ ꯇꯥꯔꯝꯃꯤ꯫ "ꯍꯣ, ꯃꯅꯤꯡ ꯊꯪꯕꯒꯤꯅꯦ ꯁꯪꯒꯣꯏꯗ ꯂꯩꯕꯅꯤ ꯀꯩꯅꯣ." ꯇꯣꯝꯆꯥ ꯈꯔ ꯐꯤꯡꯕꯒ ꯑꯣꯏꯕꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯏꯅꯕ ꯎꯕꯥꯛꯇꯨ ꯃꯅꯤꯡ ꯊꯪꯕꯒꯤ ꯁꯪꯒꯣꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯕ꯭ꯔꯪ ꯂꯥꯎꯅ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯐ ꯐꯠꯇ ꯃꯨꯟꯅ ꯈꯟꯊꯗꯅ, "ꯏꯅꯅꯕ ꯏꯟꯅꯔꯤꯕ ꯎꯕꯥꯛꯇꯨꯕꯨ ꯐꯠꯇꯧꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯀꯔꯤꯒꯤ ꯊꯝꯂꯤꯕꯅꯣ? ꯀꯩꯅꯣꯗ, ꯌꯣꯄꯥꯛꯇꯨꯕꯨ ꯀꯌꯥꯝ ꯅꯥꯟꯅ ꯊꯝꯃꯣ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕꯣ?" ꯇꯣꯝꯆꯥ ꯃꯥꯅ ꯍꯪꯕꯅ ꯎꯕꯥꯛ ꯍꯪꯂꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯑꯣꯟꯅ ꯇꯩꯅꯕ ꯌꯣꯄꯥꯛ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯒꯠꯂꯝꯕ ꯇꯣꯝꯆꯥꯗꯨ ꯇꯧꯐꯝ ꯈꯪꯗ, "ꯑꯩꯁꯤꯕꯨ ꯀꯞꯁꯤꯔ ꯅꯣꯛꯁꯤꯔ ꯍꯥꯏꯗꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯩꯅ ꯍꯪꯕꯅ ꯎꯕꯥꯛ ꯍꯥꯏꯔꯒ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯌꯣꯄꯥꯛ ꯍꯥꯏꯗꯅ ꯇꯥꯔꯤꯕ ꯑꯣꯏꯔꯦ, ꯄꯦꯜꯂꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯪꯅ ꯆꯪꯁꯤꯜꯂꯛꯂꯒ ꯈꯣꯟ ꯀꯜꯂꯞꯅ, "ꯑꯣ, ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯣꯄꯥꯛ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯏꯅꯕꯗꯣ ꯍꯥꯏꯕꯅꯤ, ꯎꯕꯥꯛꯇꯣ." ꯍꯟꯗꯛꯇꯤ ꯃꯅꯥꯛ ꯅꯛꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔ ꯃꯥꯜꯂꯦ꯫ ꯊꯥꯔꯣꯗꯨ ꯃꯉꯛ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯀꯜꯂꯞꯅ, "ꯑꯗꯨ ꯉꯁꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯦ ꯂꯣꯏꯔꯦ. ꯑꯗꯨꯗꯤꯅꯦ, ꯀꯥꯆꯤꯟꯒꯤ ꯇꯥꯕꯨꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯒꯅꯤꯌꯦ." ꯇꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯕ ꯁꯥꯖꯜꯂꯛꯄꯗꯨꯗ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ, "ꯃꯁꯤꯗꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯏꯃꯨꯡꯗ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯊꯥꯔꯣ ꯃꯥꯡꯒꯣꯜꯗ ꯐꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯟꯅꯨꯄꯤ ꯃꯦꯝꯆꯥꯗꯨ ꯐꯤ ꯀꯥꯝꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯣ ꯃꯆꯟꯅꯨꯄꯤꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯗ꯭ꯔꯕꯁꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯁꯛ ꯎꯕꯗ ꯃꯆꯟꯅꯨꯄꯤꯗꯨ ꯁꯥꯎꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯝꯃꯤ꯫ "ꯑꯩ ꯃꯦꯝꯆꯥ, ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯂꯤꯕꯣ?" "ꯏꯅꯝꯃ, ꯉꯁꯤꯗꯤ ꯏꯁꯦ ꯀꯥꯕꯅ ꯂꯣꯏꯔꯦ." "ꯀꯩꯅꯣ ꯅꯪꯕꯨ ꯅꯨꯡꯊꯤꯜ ꯄꯨꯕꯣꯞꯁꯤꯗ ꯀꯔꯥꯏꯁꯤꯡꯗ ꯀꯥꯔꯨꯔꯤꯕꯅꯣꯅꯦ?" "ꯃꯦꯝꯆꯥ, ꯂꯝꯕꯤꯗ ꯃꯤ ꯈꯠꯅꯔꯒ ꯂꯥꯛꯄꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒ ꯂꯥꯛꯄꯒ ꯃꯅꯝ ꯈꯨꯝꯗꯣꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯏ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ." "ꯉꯁꯤꯀꯣ ꯁꯣꯏꯔꯣꯏ, ꯂꯝꯕꯤꯗ ꯃꯤ ꯈꯠꯅꯔꯒ ꯂꯥꯛꯄꯒꯤ ꯈꯣꯏꯗꯧꯅꯕ ꯁꯥꯎꯒꯠꯄꯅꯦ. ꯏꯅꯝꯃꯗ ꯂꯣꯏ ꯇꯥꯏꯅꯅꯤꯕ ꯉꯁꯤ." ꯊꯥꯔꯣ ꯃꯦꯝꯆꯥꯅ ꯁꯥꯎꯔꯤ ꯌꯥꯔꯛꯇ ꯉꯪꯂꯒ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯕꯅ ꯃꯅꯥꯗꯨ ꯈꯖꯤꯛ ꯊꯥꯡꯖꯤꯜꯂꯒ ꯍꯦꯟꯅ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯕꯗꯤ ꯀꯔꯤꯁꯨ ꯇꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯄ ꯃꯥꯟꯕꯣꯏ ꯅꯤꯡꯂꯒ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯛꯂꯝꯃꯤ, "ꯍꯣꯏꯅꯦ, ꯑꯩꯗꯤ ꯅꯥꯁꯤꯅꯒ ꯇꯥꯊꯤꯕꯗꯨꯗ ꯑꯗꯨꯝꯅ ꯈꯜꯂꯨꯔꯦ." ꯃꯦꯝꯆꯥ ꯊꯥꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯅꯝꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ, "ꯍꯣ, ꯏꯅꯝꯃꯅ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯅꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ ꯈꯔ ꯇꯞꯅ ꯍꯥꯏꯌꯨꯅꯦ, ꯅꯥꯁꯤ ꯄꯪꯕ ꯇꯥꯔꯦ. ꯑꯩꯕꯨ ꯈꯔ ꯇꯥꯊꯤ ꯍꯥꯏꯅ ꯅꯣꯏꯅ ꯍꯦꯟꯅ ꯀꯟꯅ ꯍꯦꯛꯇ ꯂꯧꯁꯤꯜꯂꯛꯀꯅꯦꯕ ꯍꯦꯛꯇ." ꯃꯦꯝꯆꯥ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯅꯤꯡꯂꯝꯕꯗꯨ ꯃꯅꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯅꯣꯛꯂꯤꯕꯗꯨ ꯎꯕꯗ ꯊꯥꯔꯣ ꯑꯃꯨꯛ ꯁꯥꯎꯔꯞꯅ, "ꯏꯕꯦꯝꯃ, ꯀꯩꯗ ꯅꯣꯛꯅꯤꯡꯒꯦ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯅꯣꯛꯂꯤꯕꯗꯨꯕꯣ?" ꯃꯦꯝꯆꯥ ꯃꯅꯝꯅ ꯁꯥꯎꯔꯛꯄꯗꯨꯗ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯆꯤꯟꯗ ꯇꯞꯅ, "ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯅꯣꯛꯄ ꯐꯥꯎꯕꯗꯤ ꯐꯖꯅ ꯈꯪꯂꯦ ꯇꯧꯔꯤꯁꯤ." ꯊꯥꯔꯣ ꯃꯆꯜꯅ ꯃꯆꯤꯟꯗꯨ ꯂꯦꯡꯂꯒ ꯋꯥ ꯍꯥꯏꯕꯗꯤ ꯇꯥꯗꯕꯗꯨꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯦꯝꯆꯥ ꯑꯃꯨꯛ ꯈꯣꯟ ꯀꯜꯂꯞꯅ, "ꯏꯕꯦꯝꯃ, ꯅꯣꯏꯅ ꯑꯩꯕꯨꯅꯦ ꯅꯥ ꯇꯥꯊꯤ ꯍꯥꯏꯗꯨꯅ ꯅꯣꯏꯅ ꯅꯣꯛꯅꯔꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯀꯣ. ꯏꯅꯝꯃꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯄꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯈꯣꯟ ꯀꯜꯂꯞꯅ, "ꯍꯣꯏ, ꯏꯃꯥ ꯍꯣꯏꯗꯤ ꯑꯝꯇ ꯎꯗꯦ. ꯀꯥꯏ ꯆꯠꯅꯈ꯭ꯔꯒꯦ?" "ꯏꯃꯥꯗꯤ ꯃꯃꯥꯡꯁꯤꯗ ꯏꯟꯗꯣꯟ ꯇꯥꯃꯨꯒ ꯍꯤꯗꯥꯛ ꯄꯨꯊꯛꯂꯝꯒꯅꯤ. ꯑꯉꯥꯡꯁꯤꯡꯗꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯂꯝꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ
ꯃꯅꯝ ꯃꯆꯟꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯅꯝꯃꯒ ꯂꯥꯎ ꯂꯥꯎꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ ꯃꯕꯨꯛꯅꯤꯡꯗ꯫ ꯑꯩꯈꯣꯏ ꯇꯥꯗꯔ ꯑꯉꯥꯡꯁꯤꯡꯂ ꯀꯩꯅꯣ ꯑꯝꯇ ꯍꯟꯖꯤꯜꯂꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯥꯄꯪꯕꯤꯁꯤꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯂꯥꯎꯕꯗ ꯑꯩ ꯁꯣꯔ ꯇꯠꯄ ꯇꯥꯔꯤꯃꯤ ꯁꯨꯏ ꯇꯠꯂꯤꯅꯤ ꯁꯣꯔꯁꯦ꯫ ꯑꯁꯤ ꯈꯟꯅ ꯃꯦꯝꯆꯥ ꯃꯅꯝꯃꯅ ꯋꯥꯔꯤ ꯂꯤꯔꯤ ꯃꯌꯥꯝꯗꯨ ꯑꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯥꯁꯨ ꯀꯣꯅꯨꯡꯗ ꯂꯥꯏꯔꯤꯛ ꯏꯕ ꯂꯣꯏꯔꯒ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯟꯅꯨꯄꯤꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ "ꯕꯦꯝꯃ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯍꯣꯏ ꯇꯥꯗ." "ꯕꯦꯝꯃ ꯅꯅꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗꯤ ꯀꯝꯗꯧꯏ?" "ꯇꯥꯗ ꯈꯅꯥꯎꯒꯁꯦ ꯈꯔ ꯈꯔ ꯀꯪꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯃꯁꯜꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯟ ꯃꯧꯄꯥꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯆꯤꯟꯗ ꯄꯪꯂꯦꯡꯗ ꯂꯦꯡꯕꯗꯨꯗ ꯊꯥꯔꯣ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯀꯔꯤꯅꯣ ꯅꯈꯣꯏ ꯅꯆꯤꯟ ꯅꯧꯄꯥꯅ ꯅꯆꯤꯟ ꯄꯪꯂꯦꯡꯗ ꯂꯦꯡꯂꯒ ꯅꯣꯛꯅꯔꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯤ ꯑꯣꯏꯔꯤꯅꯤꯅꯦ?" ꯊꯥꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥ ꯃꯉꯛ ꯍꯥꯏꯐꯦꯠ ꯏꯜꯂꯒ "ꯇꯧꯔꯤꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯜꯗ ꯃꯣꯟ ꯁꯤꯜꯂꯒ "ꯏꯕꯦꯝꯃ ꯅꯅꯝꯃꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯨ, ꯅꯕꯨꯡ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦ." "ꯍꯣꯏ ꯇꯥꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯅꯝꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯑꯣ ꯇꯥꯗꯅ ꯏꯅꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯪꯕꯅꯤꯕ." "ꯑꯗꯨꯅꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯤ ꯑꯣꯏꯔꯝꯅꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯁꯥꯎꯔꯞꯅ ꯄꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯅꯝꯃꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯅꯝꯃꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯃꯕꯨꯛꯅꯤꯡꯗ "ꯑꯣ ꯏꯅꯝꯃꯁꯤꯅ ꯃꯅꯥꯁꯦ ꯇꯥꯊꯤꯔꯝꯗ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯄꯥꯟꯕ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯕꯤ ꯑꯣꯏꯗꯅ ꯏꯕꯨꯡꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯇꯥꯟꯁꯤꯜꯂꯁꯨ ꯎꯇꯣꯡ ꯑꯍꯣꯕꯗ ꯂꯤꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ." ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯝꯕꯥꯜꯖꯥꯎꯗꯨ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜꯖꯥꯎ ꯃꯅꯦ ꯎꯕꯗ ꯃꯔꯣꯜ ꯃꯔꯤ ꯐꯩꯔꯤ ꯐꯩꯔꯤ "ꯏꯅꯦ ꯂꯥꯛꯄꯤꯔꯦ." "ꯏꯁ ꯌꯦꯡꯉꯨꯅꯦ ꯌꯦꯔꯨꯝꯗꯒꯤ ꯌꯦꯅꯥꯎ ꯑꯣꯟꯕꯗ ꯉꯥꯏꯔꯤ ꯃꯃꯤꯠꯐꯥꯎ ꯀꯥꯛꯇ꯭ꯔꯤꯕ ꯃꯥꯅ ꯌꯨꯒ ꯊꯛꯂꯒ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯦ." "ꯅꯦ ꯅꯃꯥꯛ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯆꯥ ꯑꯃꯇꯪ ꯊꯛꯆꯤꯜꯂꯨꯕꯅꯤ." "ꯏ ꯅꯪꯗꯤ ꯀꯔꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯥꯏꯌꯨꯅꯦ? ꯅꯈꯣꯏꯕꯨ ꯇꯥꯗꯒꯤ ꯏꯅꯝꯃꯒꯅ ꯀꯩꯁꯨ ꯋꯥꯠꯂꯅ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯒꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯆꯤꯟꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯉꯥꯡꯊꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜꯖꯥꯎꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯃꯅꯞꯇꯨ ꯊꯨꯠ ꯊꯨꯠ ꯆꯤꯡꯈꯠꯇꯨꯅ "ꯏꯅꯦ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯝꯇ ꯋꯥꯠꯍꯟꯗꯦ ꯍꯥꯏꯔꯤꯕ ꯁꯣꯝꯗꯗꯤ ꯏꯃꯥ ꯅꯥꯄꯪꯕꯤꯁꯤꯒ ꯋꯥꯔꯤ ꯁꯥꯕꯁꯤꯗꯤ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯗ ꯅꯨꯡꯇꯤꯒꯤ ꯍꯤꯡ ꯀꯥꯕꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯃꯥꯛꯁꯨ ꯇꯥꯏꯅꯐꯝ ꯈꯪꯗ ꯌꯨꯗ ꯍꯦꯛꯇ ꯇꯥꯔꯤ." ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯥ ꯌꯨꯉꯥꯎꯕꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ "ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕꯗꯨ ꯅꯅꯦꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯕ꯭ꯔꯥ? ꯏꯁ ꯄꯥꯕꯁꯤꯁꯨ ꯗꯣꯛ ꯑꯣꯟꯊꯣꯛꯄ ꯏꯅꯦꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯆꯉꯥꯛ ꯍꯦꯛꯇ ꯍꯥꯠꯂꯤ." "ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯅꯅꯦꯒ ꯑꯃꯨꯛꯇ ꯏꯪꯅ ꯋꯥꯔꯤ ꯁꯥꯒꯦ." ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯣꯗꯨ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯗꯤ ꯈꯪꯗ ꯃꯄꯨꯔꯣꯏꯕꯅ ꯃꯆꯥꯗ ꯆꯩꯕ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯁꯥꯎꯔꯞꯅ "ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕꯁꯦ ꯏꯆꯥꯁꯤꯗ ꯑꯗꯨꯝ ꯆꯩꯕꯤꯔꯤꯕꯁꯤꯕꯣ? ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯕ ꯏꯆꯥꯁꯤꯗ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯅꯦꯕ." ꯊꯥꯔꯣꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣꯗꯤ ꯈꯪꯗ ꯐꯩꯖꯤꯜꯂꯛꯄꯗꯨꯗ ꯃꯦꯝꯆꯥꯗꯤ ꯅꯣꯛꯅꯤꯡꯕꯗꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯨꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯆꯥꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯕꯝꯗꯨꯗ ꯁꯥꯎꯅꯤꯡ ꯁꯥꯎꯅꯤꯡ ꯂꯩꯔꯤꯉꯩꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯗꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯃꯅꯥ ꯇꯥꯇꯤ ꯍꯥꯏꯕ ꯀꯧ ꯃꯈꯩ ꯁꯥꯎꯅ "ꯃꯆꯥ ꯑꯉꯥꯎꯕꯁꯤꯕꯨ ꯂꯛꯅꯒꯗ꯭ꯔꯥ? ꯃꯃꯥ ꯅꯥꯄꯪꯕꯤꯁꯤꯕꯨ ꯂꯛꯅꯒꯗ꯭ꯔꯥ? ꯃꯃꯥ ꯃꯆꯥ ꯂꯛꯅꯕꯗ ꯑꯩ ꯀꯣꯛꯁꯦ ꯄꯣꯛꯈꯥꯏꯗꯧꯔꯕꯅꯤ." "ꯇꯥꯗ ꯌꯥꯔꯤꯁꯦ ꯏꯅꯝꯃꯁꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯇꯥꯗꯕꯒꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯛꯂꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯍꯩ ꯊꯝꯕꯥꯜꯖꯥꯎ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯑꯃꯨꯛꯇ ꯅꯝꯊꯤꯕꯅꯁꯨ ꯂꯣꯏꯔꯦ ꯁꯣꯁꯣ." "ꯍꯣꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯖꯥꯎ ꯍꯩꯔꯪ ꯍꯩꯔꯪ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯥꯅ ꯆꯪꯈꯤꯕꯗꯨ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯣ ꯑꯃꯨꯛ ꯄꯦꯟꯗꯅ "ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯕꯗꯤ ꯍꯥꯏꯅ ꯁꯛꯅꯕ ꯂꯣꯏꯅ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯅꯗꯅꯅꯦ ꯍꯥꯏꯅ ꯁꯛꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ." ꯊꯥꯔꯣꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯏꯉꯛ ꯉꯛꯅ ꯇꯣꯝꯆꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯆꯥꯗꯨ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇꯨ ꯍꯥꯏꯐꯦꯠ ꯍꯣꯠꯇꯨꯅ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯥꯅꯕ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯃꯃꯥ ꯏꯃꯨꯡ ꯆꯪꯂꯒꯅꯦ ꯏꯆꯜꯅ ꯊꯛꯅꯅꯕ ꯆꯥꯔ ꯀꯔꯤꯅꯣ ꯈꯤꯇ ꯁꯦꯝꯂꯨꯁꯣ." ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯜꯗꯨ ꯑꯣꯟꯁꯤꯜꯂꯒ
ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯆꯥ ꯅꯨꯡꯒ ꯂꯣꯟꯕꯒꯤ ꯋꯥꯈꯜꯕꯨ ꯇꯧꯔꯨꯗ꯭ꯔꯦ ꯕꯦꯝꯃ ꯅꯕꯨꯡꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯨ ꯅꯅꯝꯃ ꯀꯨꯏꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯋꯥꯈꯜꯗ ꯑꯋꯥꯕ ꯑꯝꯇ ꯌꯥꯎꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯅꯝꯃꯅ ꯆꯪꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯦꯝꯆꯥꯅ ꯇꯞꯅ ꯗꯥꯗꯥ ꯏꯅꯝꯃꯒꯤ ꯅꯥ ꯇꯥꯊꯤꯕꯁꯤꯗꯤ ꯍꯟꯗꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯝꯃꯦ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯅꯤ ꯕꯦꯝꯃ ꯅꯕꯨꯡꯁꯦ ꯃꯥꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ ꯅꯌꯥ ꯉꯥꯎꯕꯁꯤꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ ꯀꯣꯛꯄꯨ ꯉꯥꯎꯔꯦꯅꯦ ꯗꯥꯗꯥ ꯑꯩꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯈꯨꯜꯗ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯃꯗꯨꯗ ꯑꯃꯨꯛꯇ ꯏꯅꯝꯃꯁꯤꯕꯨ ꯌꯦꯡꯍꯟꯁꯤꯔꯣ ꯕꯦꯝꯃ ꯍꯣꯏ ꯈꯟꯅꯗꯅ ꯌꯦꯡꯁꯤ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯅꯗꯤ ꯌꯥꯝꯃꯦ ꯑꯃꯅ ꯐꯩ ꯍꯥꯏꯕꯒ ꯍꯦꯛꯇ ꯆꯠꯂꯒꯅꯤ ꯌꯦꯡꯂꯨꯔꯤꯕꯁꯦ ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯐꯪꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯀꯣꯡ ꯂꯩꯈꯨꯟ ꯇꯧꯔꯤꯕꯗꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕꯗ ꯐꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯕꯨꯡꯅ ꯋꯥꯈꯜ ꯏꯍꯟ ꯍꯟꯊꯕ ꯃꯇꯧꯗꯨꯗ ꯃꯦꯝꯆꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯕꯨꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯀꯅꯥ ꯈꯪꯕꯅꯣ ꯍꯟꯗꯛꯀꯤ ꯃꯥꯏꯕꯁꯤ ꯌꯦꯡꯕꯗ ꯀꯣꯛ ꯐꯔꯛꯄꯁꯨ ꯍꯣꯏ ꯍꯌꯦꯡ ꯍꯪꯆꯤꯠ ꯁꯪꯕꯒꯅꯦ ꯅꯅꯝꯃꯒꯩꯒ ꯍꯦꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯤꯉꯩꯗ ꯊꯥꯔꯣꯅ ꯆꯥ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯃꯦꯝꯆꯥꯗꯨ ꯊꯦꯡꯂꯦ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯑꯃꯨꯛ ꯇꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯉꯝꯕꯗꯨ ꯎꯏꯔꯨꯝ ꯀꯥꯄꯩ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯊꯥꯔꯣ ꯃꯆꯥꯅꯨꯄꯥ ꯉꯝꯕꯗꯨ ꯎꯕꯗ ꯏꯃꯥꯒꯤ ꯌꯥꯏꯃ ꯅꯪꯕꯨ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯥꯏꯗ ꯂꯩꯔꯨꯔꯤꯕꯅꯣ ꯃꯥ ꯈꯨꯔꯥ ꯑꯃꯨꯗꯣꯟꯒ ꯍꯤꯗꯥꯛꯄꯨꯗ ꯍꯤꯗꯥꯛ ꯊꯛꯂꯨꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥ ꯅꯪꯕꯨ ꯌꯨ ꯊꯛꯂꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯉꯝꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯏꯔꯨꯝ ꯇꯧꯕ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯃꯥ ꯍꯤꯗꯥꯛꯄꯨꯗ ꯍꯤꯗꯥꯛ ꯊꯛꯂꯨ ꯍꯥꯏꯕꯅꯤ ꯀꯔꯤ ꯅꯄꯥ ꯊꯥꯡꯗꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯣꯏꯅꯦ ꯑꯩꯅ ꯅꯥꯁꯤ ꯈꯔ ꯇꯥꯊꯤꯕꯁꯤꯗ ꯅꯣꯏ ꯀꯅꯥꯒꯤ ꯐꯠꯇꯕ ꯃꯈꯩ ꯂꯣꯏꯅ ꯇꯧꯕ ꯍꯧꯔꯦꯕ ꯅꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯥꯅ ꯇꯥꯗꯕꯅꯤꯅ ꯑꯇꯣꯞꯄꯁꯨ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅꯗ ꯈꯟꯕꯅ ꯀꯟꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯊꯥꯔꯣꯅ ꯀꯟꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯥꯏꯔꯤꯛ ꯏꯔꯝꯕ ꯃꯄꯨꯔꯣꯏꯕꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯩꯗꯤꯕ ꯃꯁꯤꯕꯨ ꯀꯔꯥꯏꯗꯒꯤ ꯍꯩꯖꯤꯟꯗꯅ ꯂꯧꯔꯨꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯏꯆꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯁꯨ ꯃꯊꯣꯡ ꯍꯨꯛꯇꯕ ꯉꯥꯛꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯃꯈꯨꯠ ꯌꯦꯠꯇ ꯄꯥꯏꯔꯝꯕ ꯌꯦꯟ ꯃꯇꯨꯒꯤ ꯏꯅꯅꯕꯗꯨ ꯎꯕꯥꯛ ꯃꯊꯛꯇꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨ ꯎꯏꯔꯨꯝ ꯍꯥꯏꯔꯤ ꯂꯦꯞꯇꯨꯅ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯃꯥꯅ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣ ꯏꯃꯨꯡꯗ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯃꯃꯥ ꯅꯪꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯝꯇꯨ ꯇꯥꯁꯤꯟ ꯆꯦꯡꯁꯤꯟꯒꯤꯗꯤ ꯍꯥꯏꯗꯦ ꯅꯆꯥ ꯋꯥꯔꯛꯂꯤꯕꯅꯤꯅ ꯃꯇꯥꯡ ꯃꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯏꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯗꯧꯔꯤꯒꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗꯅꯦ ꯄꯥꯏꯁꯤꯜꯂꯛꯇꯣꯏꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯉꯥꯡꯗꯅ ꯂꯝꯇꯨ ꯇꯥꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯕ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯃꯥ ꯍꯌꯦꯡꯗꯤ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯕ ꯃꯥꯏꯕꯗꯨꯒꯤꯗ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯁꯤ ꯀꯔꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯅꯥꯏ ꯅꯨꯄꯤꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯒꯦ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯏꯄꯥꯝꯗ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯇꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯩꯔꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯅꯄꯥꯝ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃꯅ ꯍꯥꯏꯔꯝꯕ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯉꯁꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯑꯩꯕꯨ ꯏꯄꯥꯝ ꯆꯠꯂꯣ ꯍꯥꯏꯗꯨꯗꯗꯤ ꯑꯩꯗꯤ ꯀꯌꯥꯗꯤ ꯁꯥꯎꯅꯤꯡꯂꯨꯔꯦ ꯃꯁꯤꯗꯤꯕ ꯃꯁꯤꯒ ꯉꯥꯡꯅꯕꯁꯦ ꯑꯩ ꯑꯣꯏꯅ ꯀꯣꯛꯁꯤ ꯆꯥꯛꯇꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗꯨ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈꯤꯔꯝꯃꯤ ꯊꯔꯣꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯗꯨ ꯄꯩꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯃꯨꯗꯨ ꯏꯃꯨꯡꯗꯒꯤ ꯆꯩꯁꯨꯗꯨ ꯁꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯃꯧ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥꯁꯤꯡꯁꯤ ꯍꯧꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕꯔꯣ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯂꯕꯁꯤ ꯐꯥꯎꯕ ꯑꯃꯤꯌꯥ ꯀꯥꯗꯅ ꯇꯨꯝꯂꯤꯕꯁꯦ ꯂꯣꯏꯅ ꯄꯨꯝꯕ ꯇꯥꯔꯦꯅꯦ ꯍꯣꯏ ꯃꯥ ꯁꯒꯥꯏꯗ ꯄꯊꯥ ꯄꯨꯝꯊꯒꯗꯧꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯑꯍꯜꯅꯤꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯗꯤ ꯁꯒꯥꯏ ꯂꯨꯒꯥꯏꯗ ꯑꯃꯨꯛ ꯄꯥꯟꯅꯁꯤꯟꯗꯅ ꯇꯥꯃꯨ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯟꯅ ꯂꯥꯎꯕꯁꯨ ꯉꯝꯗ ꯎꯄꯥꯏ ꯂꯩꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯀꯔꯝꯅꯣ ꯇꯧꯒꯗꯧꯔꯤ ꯃꯇꯧꯁꯤꯕꯣ ꯑꯣꯟꯊꯣꯛꯅꯗꯤ ꯂꯨꯗꯧꯔꯤꯗ ꯑꯩꯅꯒ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯂꯛꯇꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯗꯨꯗ ꯃꯇꯥꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯇꯥꯃꯨꯗꯨ
ꯐꯝꯃꯦꯜꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯊꯥꯔꯣ ꯁ꯭ꯋꯤꯡꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯃꯜꯂꯨꯔꯒ ꯃꯥꯡꯒꯣꯜꯗ ꯃꯅꯥ ꯃꯁꯤꯡꯗꯨ ꯃꯟꯊꯣꯛꯀꯦ ꯇꯧꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯏꯄꯥ ꯄꯥꯈꯠꯅ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯒ "ꯑꯕꯣꯛ, ꯑꯕꯣꯛ, ꯏꯁꯨ ꯇꯣꯝꯕꯤꯌꯥ, ꯀꯩꯗꯧꯔꯦ ꯅꯪꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯅ? ꯅꯠꯇꯦ, ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯇꯞꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ? ꯑꯕꯣꯛ, ꯑꯕꯣꯛꯀꯤ ꯆꯞꯄꯤ ꯊꯥꯕ ꯇꯥꯕꯨ ꯃꯆꯥꯗꯣ ꯇꯥꯆꯧꯅ ꯊꯨꯒꯥꯏꯗꯧꯒꯤ ꯇꯧꯔꯦ." "ꯀꯔꯤ ꯍꯥꯏꯕ? ꯅꯄꯥ ꯊꯥꯡꯗꯕꯗꯣ ꯂꯩꯗ ꯂꯩꯔꯝꯁꯅꯨ ꯈꯪꯅꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯗꯨ ꯇꯐꯤꯡ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯍꯣꯠꯇꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯕꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅꯈꯤꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯊꯥꯔꯣꯅ ꯇꯍꯥ "ꯍꯥꯏ ꯇꯣꯝꯕꯤ, ꯅꯕꯣꯛꯅ ꯇꯐꯤꯡ ꯆꯪꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ?" ꯇꯣꯝꯕꯤ ꯁꯅꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯦꯡꯕꯗꯣ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯏꯕꯦꯝꯃ ꯇꯥꯅꯕ ꯍꯥꯏꯗꯅ ꯀꯟꯅꯃꯨꯛ ꯂꯥꯎꯔꯕꯗꯤ ꯃꯄꯥꯕꯨꯡ ꯑꯃꯨꯛ ꯇꯥꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯋꯥꯗꯣ ꯍꯥꯏꯕ ꯉꯝꯗ ꯂꯠꯂꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯊꯥꯔꯣꯁꯨ ꯆꯤꯡꯅꯅ "ꯏꯆꯥ ꯇꯣꯝꯕꯤ, ꯅꯪꯅ ꯂꯠꯂꯠ ꯇꯧꯗꯨꯅ ꯂꯩꯗꯨꯕꯒꯤ ꯃꯍꯨꯠꯇꯅꯦ, ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ." ꯇꯣꯝꯕꯤ ꯁꯅꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯏꯃꯥ, ꯇꯥꯆꯧꯅꯅꯦ ꯑꯕꯣꯛꯀꯤ ꯇꯥꯕꯨ ꯃꯆꯥꯗꯣ ꯊꯨꯒꯥꯏꯗꯧꯒꯤ ꯇꯧꯍꯧꯔꯦ, ꯑꯗꯨꯒꯤꯅꯦ ꯑꯕꯣꯛꯅ ꯇꯐꯤꯡ ꯆꯪꯈ꯭ꯔꯤꯗꯣ." "ꯀꯔꯤ ꯍꯥꯏꯕ? ꯃꯗꯨꯒꯤ ꯁꯤꯒꯩꯖꯟꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ, ꯃꯥꯒꯤ ꯁꯦꯟ ꯍꯨꯔꯥꯟꯕꯒꯤ ꯍꯩꯅꯕꯤꯗꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯨ ꯁꯥꯎꯅ ꯐꯤ ꯀꯥꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯈꯤꯕ ꯑꯣꯏꯕꯅ ꯇꯣꯝꯆꯥꯗꯨ ꯌꯥꯝ ꯐꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯥ ꯍꯥꯟꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯃꯕꯣꯛꯀ ꯃꯁꯨ ꯅꯨꯄꯥꯒ ꯇꯥꯕꯨ ꯃꯨꯟꯅꯔꯤꯕꯗꯨꯗ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯝꯃꯤ꯫ ꯊꯝꯕꯥꯜꯖꯥꯎ ꯃꯄꯥꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯛꯄꯗꯨꯗ ꯂꯩꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯇꯥꯔꯝꯃꯤ꯫ ꯇꯥꯃꯨꯅ "ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯑꯉꯥꯡꯁꯦ ꯌꯦꯡꯂꯒ ꯐꯨꯕ ꯀꯩꯗꯧꯒꯦ?" "ꯏꯃꯥ, ꯃꯁꯤ ꯍꯤꯡꯂꯨꯗꯅ ꯀꯥꯟꯅꯗ꯭ꯔꯕ ꯃꯆꯥꯅꯤ, ꯃꯁꯤꯗ ꯍꯥꯠꯂꯒ ꯐꯒꯗꯧꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯣꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯎꯞꯁꯤꯜꯂꯒ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯉꯥꯡ ꯐꯨꯕꯕꯨ ꯃꯅꯝ ꯃꯊꯥꯗ ꯐꯨꯕ ꯌꯥꯕꯁꯦ, ꯏꯆꯥꯁꯤꯅ ꯐꯠꯇꯨꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ, ꯏꯃꯥꯒꯤ ꯊꯣꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯀꯥꯏꯗ ꯁꯣꯛꯀꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯊꯝꯕꯥꯜꯖꯥꯎꯗꯨ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯗꯨꯅ "ꯏꯃꯥ, ꯅꯆꯥꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯨꯕꯒꯤꯕꯨ ꯄꯥꯕꯅ ꯍꯦꯛꯇ ꯑꯩꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯖꯥꯎ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯗꯨꯅ ꯃꯃꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯥꯔꯣ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯌꯦꯛ ꯃꯁꯣꯟ ꯑꯃꯠꯇ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯆꯥꯅꯨꯄꯥꯅ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯥꯎꯔꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ "ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯏꯆꯥꯗꯕꯨ ꯑꯁꯨꯝꯅ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯕꯁꯦ ꯅꯅꯥꯏ ꯅꯨꯄꯤ ꯄꯦꯟꯖꯗꯦ." "ꯍꯦ ꯃꯃꯥ, ꯅꯆꯥꯁꯤ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯤ, ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯕꯨ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯤꯁꯤ." "ꯀꯩꯅꯣꯗ, ꯏꯆꯥꯕꯨ ꯁꯥ ꯁꯟ ꯑꯣꯏꯅ ꯎꯏ ꯀꯥꯏꯅ? ꯏꯃꯥꯒꯤ ꯊꯣꯏꯕ ꯂꯥꯎꯁꯦ, ꯅꯄꯥ ꯍꯤꯡꯆꯥꯕꯁꯤꯅꯅꯦ ꯏꯆꯥꯕꯨ ꯁꯥ ꯁꯟ ꯑꯣꯏꯅ ꯎꯏ ꯍꯥꯏꯔꯤꯕꯁꯦ ꯐꯨꯕꯗ ꯁꯤꯕ ꯇꯥꯔꯦ. ꯅꯪꯒꯤ ꯀꯥꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯔꯣ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅꯗꯤ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯐꯠꯇꯕ ꯊꯕꯛꯇꯨ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯃꯆꯥ ꯁꯣꯛꯂꯦ ꯈꯟꯅ ꯃꯆꯥꯕꯨ ꯁꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯣꯝꯆꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯥꯏꯅꯐꯝꯗꯤ ꯈꯪꯗ. ꯑꯁꯤꯗꯕꯨ ꯀꯔꯤꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯤ? ꯈꯤꯇꯪ ꯐꯨꯖꯩ ꯇꯧꯔꯁꯨ ꯃꯃꯥꯅ ꯄꯪꯕꯤꯁꯤꯅ ꯃꯆꯥꯁꯤꯡꯁꯦ ꯍꯦꯛꯇ ꯀꯟꯈꯠꯂꯛꯈꯤꯕ. ꯑꯁꯤꯅꯗꯤ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯡꯐꯩ ꯐꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯇꯥꯔꯕꯅꯤ. ꯌꯥꯔꯦ ꯑꯆꯧꯕ, ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ. ꯏꯃꯥꯅ ꯅꯪꯕꯨ ꯑꯁꯤꯒꯤ ꯅꯥꯄꯪꯕꯤꯁꯦ ꯂꯧꯔꯛꯀꯅꯨ ꯍꯥꯏꯕꯗ ꯅꯪꯅ ꯁꯤꯇꯠ ꯇꯠꯇꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯃꯇꯝꯗꯨꯗꯗꯤ ꯀꯅꯥ ꯈꯪꯅꯤ ꯑꯁꯨꯝꯅ ꯇꯧꯅꯤꯗꯤ. ꯑꯗꯨꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯅ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯕ ꯌꯥꯔꯝꯂꯔꯣꯏꯅꯦ. ꯌꯥꯔꯦ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯇꯣꯝꯕꯤꯁꯅꯥ ꯃꯄꯥꯕꯨꯡꯅ ꯏꯀꯥꯏꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯃꯁꯤꯡ ꯈꯨꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯍꯧꯔꯝꯃꯤ. ꯃꯁꯨꯅ ꯃꯁꯤꯡ ꯃꯦꯜꯂꯒ ꯅꯣꯛꯄꯗꯨ ꯎꯕꯗ ꯇꯥꯃꯨꯅ ꯃꯁꯨ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯩ ꯂꯪꯕꯥꯏꯕꯤ, ꯅꯕꯨꯡꯒ ꯅꯃꯥꯒ ꯆꯪꯈ꯭ꯔꯤꯕꯗꯣ
ꯀꯔꯤ ꯀꯔꯤ ꯁꯣꯛ ꯄꯟꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯣ ꯍꯣꯏ ꯑꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯕꯨꯡꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥꯃꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯥꯕꯨ ꯃꯆꯥꯗꯨ ꯀꯟꯊꯣꯛꯂꯒ ꯇꯞꯅ ꯑꯩꯗꯤ ꯆꯥꯗ ꯊꯛꯇ ꯏꯁꯨꯁꯤꯡ ꯏꯆꯥꯁꯤꯡꯁꯤꯒꯤ ꯁꯦꯜ ꯈꯔ ꯇꯨꯡꯁꯤꯟꯗꯅ ꯂꯥꯛꯅꯔꯤ ꯃꯈꯣꯏꯅꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯩꯅ ꯁꯤꯕꯗ ꯄꯨꯕꯁꯨ ꯌꯥꯗꯕꯁꯤ ꯂꯤꯛꯁꯤꯜꯂꯒ ꯊꯝꯃꯤ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯕꯨ ꯃꯆꯥꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯝꯕꯥꯜꯖꯥꯎꯗꯨ ꯃꯄꯥꯟꯅ ꯀꯧꯔꯛꯄꯗꯨꯗꯤ ꯁꯥꯍꯨꯝ ꯀꯟꯗꯕꯅꯤꯅ ꯀꯔꯤꯁꯨ ꯁꯣꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯃꯥꯡꯗ ꯃꯁꯥꯗꯨ ꯅꯥꯍꯦꯗꯅ ꯇꯧꯁꯤꯟꯅꯔꯝꯃꯤ ꯃꯃꯥꯅꯁꯨ ꯇꯥꯔꯣꯏ ꯈꯟꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯂꯦꯞꯂꯝꯗꯦ ꯀꯟꯅꯗꯤ ꯀꯟꯅ ꯁꯣꯛꯇ꯭ꯔꯁꯨ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯇꯧꯁꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯌꯣ ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯥꯜꯖꯥꯎ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯅꯥꯍꯦ ꯁꯤꯟꯅꯔꯝꯃꯤ ꯊꯥꯔꯣ ꯃꯁꯥꯅ ꯃꯁꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯗꯤ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯁꯥꯅ ꯅꯥꯍꯦ ꯁꯤꯟꯅꯕꯗꯨꯗ ꯑꯋꯣꯏꯕ ꯑꯣꯏꯅ ꯁꯣꯛꯂꯨꯕꯩ ꯅꯤꯡꯗꯨꯅ ꯄꯥꯈꯠꯇꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯅꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯃꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯧꯁꯤꯔꯥ ꯊꯝꯕꯥꯜꯖꯥꯎ ꯃꯃꯥꯅ ꯃꯥꯏꯕ ꯄꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯅꯥꯍꯦ ꯁꯥꯟꯅꯕꯗꯨ ꯇꯣꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯌꯥꯔꯦ ꯏꯃꯥ ꯅꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯏꯃꯥꯁꯨ ꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯍꯧꯖꯤꯛꯇ ꯅꯥꯍꯦꯗꯅ ꯇꯧꯔꯝꯂꯒ ꯃꯥꯏꯕ ꯄꯜꯂꯛꯄꯗꯨꯗ ꯃꯆꯥꯁꯦ ꯇꯤꯡ ꯇꯤꯡ ꯂꯥꯎꯔꯛꯂꯤꯕꯁꯤꯕꯣ ꯃꯥꯏꯁꯤꯕꯨ ꯑꯩꯉꯣꯟꯗ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯩ ꯑꯩꯁꯤ ꯅꯥ ꯄꯪꯉꯦꯅ ꯀꯇꯨ ꯀꯔꯟ ꯄꯪꯇꯧ ꯇꯧꯅꯨꯀꯣ ꯌꯥꯝ ꯇꯧꯖꯅꯨ ꯅꯣꯏ ꯍꯣꯏꯁꯤ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣꯕ ꯍꯣꯏꯍꯦ ꯊꯣꯛꯇ ꯊꯣꯛꯆꯈ꯭ꯔꯒꯦ ꯄꯪꯇꯥꯟꯗ ꯇꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯖꯥꯎ ꯃꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯈꯤꯇꯪꯉꯥꯏꯗ ꯇꯧꯁꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯥꯏꯕꯒ ꯑꯃꯨꯛ ꯀꯧꯔꯝꯅꯤꯗ ꯊꯝꯕꯥꯜꯖꯥꯎ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯍꯥꯏꯗꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯂꯨꯝꯂꯤꯕ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯇꯥꯆꯧ ꯀꯩꯁꯨ ꯇꯧꯗꯅ ꯏꯃꯥꯗ ꯇꯧꯁꯤꯟꯅꯕꯒꯤ ꯍꯥꯏꯗꯣꯛꯀꯦꯕ ꯈꯪꯅꯤꯕ ꯍꯦ ꯇꯣꯝꯕꯤ ꯍꯦꯛ ꯍꯥꯏꯗꯣꯛꯑꯕ ꯑꯩꯗꯤ ꯅꯌꯥ ꯆꯠꯂꯤ ꯈꯪꯗꯦ ꯍꯥꯏꯗꯣꯛꯂꯨꯔꯅꯤ ꯑꯩꯗꯤ ꯊꯝꯕꯥꯜꯖꯥꯎ ꯃꯆꯟꯅꯨꯄꯤꯅ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯃꯕꯨꯡꯗ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯍꯟꯗꯣꯛꯁꯦ ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯏꯔꯨꯔꯗꯝꯅꯤ ꯊꯝꯕꯥꯜꯖꯥꯎ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯇꯧꯁꯤꯟꯅꯗꯨꯅ ꯇꯞꯂꯞꯅ ꯏꯆꯜꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯨ ꯑꯗꯨꯏꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯋꯥꯡꯄꯥꯠꯇꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯤꯌꯨ ꯍꯥꯏꯕꯗꯣ ꯍꯦꯛꯄ ꯇꯥꯕ ꯍꯣꯏ ꯍꯦꯛꯀꯦꯕ ꯍꯦꯛꯀꯦ ꯍꯥꯏꯔꯒ ꯍꯦꯛꯇ꯭ꯔꯕ ꯑꯩꯗꯤ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯗꯝꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯖꯥꯎ ꯃꯆꯟꯅꯨꯄꯤꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯗꯨ ꯎꯕꯗ ꯃꯇꯨꯡꯗꯒꯤ ꯁꯥꯎꯔꯞꯅ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯖꯥꯎ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯉꯝꯕꯗꯨ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯉꯝꯕꯗꯨ ꯃꯌꯥꯝꯕꯨꯡꯅ ꯃꯐꯤ ꯍꯣꯡꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥꯏꯗꯣ ꯍꯣꯠꯅ ꯌꯥꯝꯕꯣ ꯐꯤ ꯍꯣꯡꯂꯤꯕꯗꯨꯕꯨ ꯀꯔꯥꯏꯗ ꯑꯃꯨꯛ ꯈꯨꯄꯥ ꯏꯁꯩꯒ ꯆꯠꯇꯧ ꯂꯩꯔꯤꯒꯦ ꯏꯁ ꯏꯟꯍꯥꯎꯗꯤ ꯋꯥꯈꯜ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯑꯩꯉꯣꯟꯗꯒ ꯄꯥꯎꯇꯥꯛꯀ ꯄꯤꯁꯤꯜꯂꯛꯏꯅꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯏꯪ ꯇꯞꯄ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗꯅꯦ ꯈꯨꯠ ꯊꯦꯛꯄꯗ ꯅꯅꯥꯎꯁꯨ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯏꯁ ꯈꯨꯠꯅꯝꯁꯤ ꯍꯦꯛ ꯁꯤꯠꯆꯤꯜꯂꯛꯄꯨ ꯍꯥꯄꯨ ꯀꯥꯕ ꯑꯍꯜ ꯈꯔꯒꯤ ꯃꯅꯥꯛ ꯅꯞꯂꯒ ꯌꯥꯗ꯭ꯔꯦꯅꯦ ꯃꯁꯤ ꯍꯥꯄꯨ ꯆꯨꯔꯦꯕ ꯌꯥꯝꯕꯣ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯌꯥꯝꯕꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯥꯕ ꯅꯠꯇꯦꯗ ꯑꯩꯗꯤ ꯉꯟꯊꯛ ꯑꯁꯦ ꯊꯛꯆꯕꯅꯤ ꯌꯦꯡꯉꯣ ꯌꯥꯝꯕꯨꯡꯗꯤ ꯈꯨꯕꯥ ꯏꯁꯩꯁꯨ ꯇꯧꯔꯤꯕꯅꯤ ꯌꯨꯁꯨ ꯅꯨꯡꯇꯤꯒꯤ ꯊꯛꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯑꯃꯨꯛ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯌꯦꯠꯅꯕ ꯇꯥꯔꯒ ꯇꯣꯝꯆꯥꯗꯨ ꯁꯥꯎꯔꯞꯅ ꯃꯈꯣꯏ ꯑꯅꯤ ꯇꯥꯅꯕ ꯍꯥꯏꯗꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯖꯥꯎꯅ ꯃꯅꯥꯎꯗ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯄꯥꯕꯁꯤ ꯆꯥꯎꯔꯤꯕꯅꯤ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯕ ꯁꯣꯏꯔꯣꯏ ꯍꯣꯏꯁꯤ ꯌꯥꯔꯦ ꯑꯩꯁꯨ ꯆꯤꯟꯌꯥꯎꯇ ꯁꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕꯁꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯖꯥꯎꯁꯨ ꯃꯐꯤ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯒ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯔꯣ ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯃꯆꯥꯒꯤ ꯇꯨꯡꯗ ꯍꯥꯏ ꯑꯆꯧꯕ ꯑꯌꯨꯛꯁꯤꯗ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯥꯏꯗꯅꯣ ꯈꯨꯕꯥ ꯏꯁꯩ ꯂꯩꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯁꯤꯕꯨ ꯏꯁꯩ ꯇꯝꯂ ꯃꯥꯜꯂꯦꯅꯦ ꯑꯁꯤ ꯈꯟꯅ ꯊꯥꯔꯣꯗꯤ ꯃꯆꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯂꯤꯕꯗꯨ ꯏꯁꯩ ꯇꯝꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯝꯕꯥꯜꯖꯥꯎꯗꯨ ꯃꯈꯣꯏꯒꯤ ꯖ꯭ꯋꯥꯔ ꯍꯦꯛ ꯁꯥꯟꯅꯐꯝ ꯑꯣꯏꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ
ꯊꯝꯕꯥꯜꯖꯧꯒꯤ ꯃꯇꯥꯎ ꯁꯨꯅꯤꯡꯗꯕ ꯑꯅꯤ ꯑꯍꯨꯝꯗꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜꯖꯧ ꯅꯣꯛꯃꯤ ꯅꯣꯡꯃꯇ ꯑꯩ ꯅꯍꯥꯟꯒꯤ ꯈꯟꯕꯁꯦ ꯍꯦꯛꯇ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯏꯇꯥꯎ ꯈꯣꯡꯗꯣꯟꯒ ꯏꯇꯥꯎ ꯊꯦꯕꯒꯅ ꯍꯦꯛꯇ ꯍꯥꯟꯅ ꯐꯝꯂꯝꯕ, ꯊꯦꯕꯅ ꯀꯥꯏꯗꯤ ꯍꯥꯟꯕ ꯉꯝꯅꯤꯒꯦ? ꯃꯁꯤꯗ ꯅꯪꯗꯤ ꯅꯌꯨꯝꯗꯅ ꯇꯞ ꯇꯥꯃꯈꯩ ꯇꯨꯝꯗ ꯂꯩꯊꯣꯛꯂꯨꯔꯦ, ꯋꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯀꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯒꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯤ ꯍꯧꯔꯦ ꯏꯃꯥꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯄ꯫ ꯀꯣꯟꯗꯨꯝꯅ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯏꯇꯥꯎ ꯊꯝꯕꯥꯜꯖꯧꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯩꯗ, ꯅꯣꯡꯃꯇ ꯃꯈꯣꯏꯒꯤ ꯃꯃꯥꯅꯁꯨ ꯍꯧꯒꯠꯂꯛꯀꯅꯨ ꯍꯥꯏꯗꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯊꯝꯕꯥꯜꯖꯧ ꯍꯣꯏꯒꯤ ꯂꯥꯏꯕꯛꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯣ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯌꯨꯝꯗ ꯂꯩꯇꯥꯅ ꯂꯩꯇ꯭ꯔꯤꯕꯗꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯇꯧꯕꯕꯨꯗꯤ ꯃꯅꯥ ꯇꯥꯊꯤꯕꯅ ꯃꯆꯥꯁꯤꯡꯅ ꯑꯃ ꯍꯥꯏꯔꯒ ꯃꯥꯅ ꯑꯃ ꯇꯥꯕ ꯇꯧꯕꯅ ꯃꯆꯥꯁꯤꯡꯅ ꯉꯥꯎꯁꯤꯟꯅꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯃꯥꯗꯤ ꯐꯅꯇ ꯈꯜꯂꯝꯃꯤ꯫ ꯇꯣꯝꯆꯥꯁꯨ ꯉꯥꯡꯕ ꯌꯥꯕ ꯈꯔ ꯉꯥꯡꯂꯝꯂꯒ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯀꯥꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯄꯥꯕꯨꯡꯅ ꯀꯣꯅꯨꯡ ꯍꯦꯛ ꯀꯥꯈꯤꯕꯒ ꯍꯨꯠ ꯂꯩꯊꯣꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝꯒꯤ ꯌꯨꯝꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯦꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯥꯃꯨ ꯃꯇꯣꯝꯇ ꯄꯦꯟꯗꯅ, ꯑꯣ, ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯅꯠꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯥꯅ ꯊꯣꯛꯄ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯆꯠꯅꯤꯡꯕ ꯀꯨꯁꯤ ꯃꯅꯤꯡ ꯇꯧꯗꯅ ꯂꯣꯏꯅ ꯇꯧꯔꯤꯗꯣ꯫ ꯑꯁꯤ ꯈꯟꯅ ꯇꯥꯃꯨ ꯄꯦꯟꯗꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕꯗꯨꯗꯤ ꯊꯔꯣꯒꯤ ꯃꯅꯥꯗꯗꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯕꯤꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯊꯝꯕꯥꯜꯖꯥꯎꯗꯨ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯃꯁꯥꯗꯨ ꯍꯥꯏꯔꯪ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯃꯕꯨꯡꯗ ꯄꯦꯟꯗꯅ ꯋꯥꯔꯧꯔꯞ ꯇꯧꯅ ꯌꯦꯡꯗꯨꯅ, ꯑꯩꯅꯗꯤ ꯉꯁꯤꯁꯦ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯛꯀꯅꯤ ꯈꯟꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯏꯅꯣ꯫ ꯏꯆꯧ ꯇꯣꯝꯕꯤ, ꯅꯪꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯥꯏꯗꯨꯕꯨ ꯀꯩꯗꯧꯅꯕꯒꯤꯅꯣ? ꯏꯕꯨꯡꯗꯤ ꯀꯥꯎꯗꯅ ꯍꯦꯛꯂꯛꯇ꯭ꯔꯦꯅꯦ, ꯍꯌꯦꯡ ꯍꯦꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯦ, ꯍꯦꯛꯄꯤꯗ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯈꯨꯟ ꯀꯣꯜꯂꯤꯕ ꯂꯥꯏꯊꯣꯡ ꯍꯥꯡꯒꯅꯤ ꯑꯗꯀꯠꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯗꯨ ꯅꯪꯅꯕ ꯅꯕꯨꯡꯅ ꯁꯣꯏꯗꯅ ꯍꯦꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯖꯥꯎ ꯃꯁꯥꯗꯨ ꯍꯥꯏꯌꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥ ꯃꯕꯨꯡꯅ ꯆꯪꯈꯤꯕꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯇꯣꯝꯆꯥꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯆꯥꯅ ꯊꯔꯣꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯩ ꯃꯃꯥ, ꯅꯪꯕꯨ ꯂꯥꯏꯗ ꯀꯠꯅꯅꯕ ꯄꯣꯠꯂꯥꯡ ꯆꯩꯔꯥꯡ ꯃꯌꯥꯝꯗꯣ ꯀꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦꯅꯦ? ꯀꯔꯤ ꯄꯣꯊꯤ ꯄꯣꯔꯥꯡ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯇꯧꯔꯤꯕꯅꯣ? ꯃꯁꯤꯒ ꯉꯥꯡꯅꯕꯁꯤꯗꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ, ꯑꯣ, ꯄꯣꯊꯤ ꯄꯣꯔꯥꯡ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯂꯥꯏꯗ ꯀꯠꯅꯅꯕ ꯄꯣꯠꯂꯥꯡ ꯆꯩꯔꯥꯡ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯦ, ꯑꯗꯨꯗꯤ ꯉꯁꯥꯏꯅꯅꯦ ꯁꯒꯥꯏꯗ ꯈꯥꯎ ꯑꯃꯗ ꯍꯥꯞꯄꯝꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯆꯥꯛꯁꯪꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯕꯤ ꯁꯅꯥꯅ ꯇꯨꯝꯂꯤꯕ ꯃꯕꯨꯡ ꯊꯝꯕꯥꯜꯖꯥꯎꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ, ꯊꯥꯆꯧ, ꯁꯤ ꯍꯧꯒꯠꯂꯨꯁꯤ, ꯊꯥꯆꯧ꯫ ꯇꯣꯝꯕꯤ, ꯀꯩꯗꯧꯔꯒꯦ? ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛ ꯌꯦꯠꯈ꯭ꯔꯦꯗ꯫ ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯂꯥꯏꯗ ꯀꯠꯄ ꯅꯪꯅꯕ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯍꯧꯒꯠꯂꯨꯁꯤ, ꯍꯧꯒꯠꯂꯣꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯃꯕꯨꯡꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯃꯁꯥꯗꯨ ꯀꯟꯅ ꯅꯣꯝꯂꯝꯃꯤ꯫ ꯊꯝꯕꯥꯜꯖꯥꯎ ꯃꯆꯥꯅꯨꯄꯤꯅ ꯃꯁꯥꯗ ꯈꯪꯅꯣꯡ ꯅꯣꯡꯂꯛꯄꯗꯨꯗ ꯇꯨꯝꯐꯝ ꯈꯪꯗ, ꯍꯣꯏꯁꯦ ꯏꯆꯧ ꯇꯣꯝꯕꯤ, ꯅꯕꯨꯡ ꯍꯧꯒꯠꯂꯛꯂꯒꯦꯕ, ꯅꯣꯡꯃꯛꯀꯅꯨꯁꯦ, ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗꯦ ꯑꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯖꯥꯎ ꯍꯤꯞꯂꯝꯕꯗꯒꯤ ꯄꯣꯝꯐꯤꯗꯨ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯕꯨꯡꯅ ꯍꯧꯒꯠꯂꯛꯂꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯃꯕꯨꯡꯒꯤ ꯃꯁꯥ ꯅꯣꯝꯂꯝꯕꯗꯨ ꯂꯦꯞꯂꯒ, ꯆꯠꯁꯦ ꯍꯦꯛꯂꯧꯀꯣ, ꯑꯩ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯍꯧꯔꯨꯔꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯖꯥꯎꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯃꯁꯤꯡ ꯐꯠꯇꯦ ꯈꯪꯕꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯖꯥꯎ ꯍꯥꯊꯨ ꯄꯥꯠꯇ ꯂꯥꯛꯇꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯆꯕꯨꯟ ꯑꯃ ꯍꯧꯔꯤꯕꯗꯣꯝꯗ ꯀꯨꯝꯊꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯆꯥꯒ ꯊꯔꯣꯒꯅ ꯃꯥꯏꯕꯗꯨꯗ ꯍꯪꯒꯠꯄꯗꯒꯤ ꯃꯥꯏꯕꯗꯨ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯇꯞꯅ ꯇꯞꯅ ꯊꯝꯕꯥꯜꯖꯥꯎꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯥꯊꯣꯛꯐꯝꯗ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯥꯊꯣꯛꯐꯝꯗ ꯆꯪꯕꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫
Matamduda Tomsadu Pakatna. Ipu Maiba, Ipuna, Isanupagit, Oisidadi, Amuta Kanmio, Nasabu, Amuta Thousand Biduna, Isagit Oisidadi, Nasada, Pikau Sani Yazari, Amuta Kanmio. Moita, Kaino, Nanatori Butubo, Maibasina Karipira Kanihaiki. Chinipisidib, Tumile. Asi haiduna Tomsana, Maginupidu, Tumile Haini Ingitaurami. Adugo Tomsa, Maibadu on Silaga, Southern Wahirami. Mataududa, Maibadu, Tablina, Nokfet Auduna. Yaida, Mamma said Oribasiso, Lagi Sahum Crayabugini, Pare. Nakoyi Mung the Leramba, Pataudi, to Re Pumnama. Napuna, Cook Nam Tauraki, Tawutabu, what Langzeran Credi, Langsin Matari. Panipo, Ipuna Ibukuding, up the water Langsinzaki. Ipuna, Ekoyi Mung the Leriba, to Re Asitako Hanbi. Karisu Kaluno. Napu Tenerabanina, Napuna Panaba Loina Tauradabani. Asi Haiduna, Lighto Taugadabanamin Adu, Hainaduna, Mayum Dana Kirami. Asom Dana Tambal Zaudu, Masanupina, Laida Kanaba Taro Tambal, Hek Lubalak Budagi, Masado, Nintam Jan Baurak Lami. Adumakpu, Yungi mi Kanada su, Masano Gaita Budu Haidok Lamti. Aduna Tombi Sanadi, Mabungna, Taro Tambal, Hekpirak Bududa, Harauna. Kulgi Lairembi Duda, Taro Tambal Sindu, Katpani Haina Kakirami. Tomsasu, Maibudugi Mayumdagi, Hek Halakpaga, Masanupa Ahalgikada Sanglak-lami. Madam Duda, Masanupa Ahalna, Pompita Silaga, Masadu, Tak Nitu Lay Budu Urami, Madu Ubada, Tomsa Pakana. Hey, Azoba, Nangbu, Nasadu Kaduragine. Baba, Isasi, Nintam Janbagi, Nikpadiache. Nangbu Nasadu, Nintam Jali Haribudu, Kari Toraki. Tambalzau, Mapagi Wadu Tabuda, Kumpam Kangda, Dumina Dumak Layrami. Madam Duda, Tomsadu, Sursang Hondok Lagatapna. Nasoba, Ipada Sing Nayo. Ay Karisuna Wanda, who say that Torre, Tobudabu, a sing to the Hayo. Tambalzau, Mapana Tapna Temlak Bududa, a sing Pumbaidora Glami. Madam Duda, Tomsana, Masanu Pada, Maiban Hirakpumba Tamlami. Toiba, Matung the D, upon the Sanglugano. Mapamdo, Lain Topa Kangmagi, Sato Pumni, Iban Haribase, Nangwakal Tauko. Asi Haiduna, Tomsado, Masagi Kadaki Tokirami. Asumna Numit Nini Humni Laibaga, Maibaduna, Laito Kaya Panglabatunda, Tambazaugi Masada Lairamba, Tungaida Pumbasuko Kirami. Adudagi Tarogina Kong Lekun Adusu, Karakratabangam Lakbadagi, Masa Humak, Hanagumna. Lamhinto Himatobado, Taudabadagi, Imungdo, Tapna Nitinium Nine Set Oiduna, Ingnapan Kirami.